ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯇꯟꯖꯥꯁꯤꯗ ꯃꯥꯅ ꯄꯣꯁꯇꯔ ꯈꯔ ꯌꯦꯡꯂꯤ ꯃꯁꯤꯕꯨ ꯎꯠꯇꯨꯅ ꯔꯨꯄꯥꯗ ꯃꯥꯅ ꯍꯪꯂꯤ ꯃꯦꯗꯥꯝ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕꯤꯕ꯭ꯔꯥ ꯔꯨꯄꯥꯅ ꯈꯨꯝꯃꯤ ꯅꯦꯠ ꯑꯦꯀꯥꯗꯃꯤꯗ ꯇꯝꯂꯒ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯔ IAS IPS ꯑꯣꯏꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯄꯣꯁꯇꯔꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯣꯕꯥꯏꯜꯅ ꯐꯣꯇꯣ ꯀꯥꯞꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯂꯦꯞꯇꯣꯞ ꯁꯤꯖꯤꯟꯅꯗꯨꯅ ꯁꯔꯆ ꯇꯧꯔꯤ ꯕꯦꯇ꯭ꯔꯤ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯌꯦꯡꯕꯤꯌꯨ ꯃꯦꯗꯥꯝ ꯃꯁꯤꯒꯤ ꯗꯥꯛꯇꯔꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗꯤ ꯃꯣꯗꯦꯂꯔ ꯑꯃꯁꯨ ꯑꯣꯏꯔꯝꯂꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯦꯠ ꯑꯦꯀꯥꯗꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯎꯠꯂꯤꯕ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯠꯁꯤꯡ ꯑꯁꯤ ꯅꯝꯊꯥꯛꯅꯤ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯈꯪꯂꯦ ꯃꯁꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯙ꯭ꯌꯥꯟꯅ ꯇꯝꯗꯨꯅ ꯈꯪꯍꯜꯂꯦ ꯃꯐꯝꯁꯤꯗ ꯁꯁꯗꯦꯕ ꯄꯥꯟꯗꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯂꯩꯔꯤꯕꯅꯤ ꯔꯨꯄꯥꯅ ꯍꯥꯏꯔꯤ ꯅꯦꯠ ꯑꯦꯀꯥꯗꯃꯤꯒꯤ ꯎꯠꯂꯤꯕ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯠꯁꯤꯡ ꯑꯁꯤ ꯅꯝꯊꯥꯛ ꯉꯥꯛꯇꯅꯤ ꯁꯥꯔ ꯕꯦꯇ꯭ꯔꯤꯅꯁꯨ ꯃꯈꯥ ꯇꯥꯔꯤ ꯃꯣꯗꯦꯂꯔꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯅꯦꯛꯇꯨꯅ ꯃꯈꯣꯏꯒꯤ ꯅꯦꯠ ꯑꯦꯀꯥꯗꯃꯤꯗ ꯇꯝꯂꯝꯂꯒ ꯑꯆꯧꯕ ꯊꯕꯛ ꯇꯧꯈꯤꯕ ꯃꯤꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯎꯠꯊꯣꯛꯂꯦ ꯏꯟꯈꯠꯂꯛꯂꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯗ ꯑꯦꯇ꯭ꯔꯦꯛ ꯑꯣꯏꯗꯨꯅ ꯅꯦꯠ ꯑꯦꯀꯥꯗꯃꯤꯗ ꯑꯦꯗꯃꯤꯁꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯍꯟꯕꯅꯤ ꯑꯗꯨꯒ EMIꯒꯤ ꯈꯨꯠꯊꯥꯡꯗ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯗ ꯏꯟꯔꯣꯜ ꯇꯧꯍꯟꯕꯅꯤ ꯃꯁꯤꯗꯒꯤ ꯁꯆꯗꯦꯕꯅ ꯍꯧꯒꯠꯂꯛꯇꯨꯅ ꯋꯥꯏꯠ ꯕꯣꯔꯗ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯔꯤ ꯃꯥꯅ ꯏꯔꯤꯕꯁꯤ ꯕꯠꯁ ꯑꯦꯛ ꯍꯥꯏꯕꯅꯤ ꯃꯥꯅ ꯃꯈꯥ ꯇꯥꯔꯤ ꯃꯁꯤꯒꯤ ꯕꯠꯁ ꯑꯦꯛ ꯍꯥꯏꯕꯁꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁ꯭ꯀꯦꯝ ꯇꯧꯕꯁꯤꯡꯒꯤꯗꯃꯛꯇ ꯄꯨꯊꯣꯛꯈꯤꯕꯅꯤ ꯑꯦꯛ ꯑꯁꯤꯒꯤ ꯁꯦꯛꯁꯟ 21 ꯍꯥꯏꯔꯤ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯀꯃꯤꯠꯃꯦꯟ ꯑꯃꯕꯨ ꯄꯥꯝꯕꯩ ꯑꯃ ꯍꯦꯛꯇ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯏ ꯄꯥꯛꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯈꯤꯕꯅ ꯑꯃ ꯇꯧꯊꯣꯔꯛꯄꯅ ꯑꯃ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯗꯨꯁꯨ ꯁ꯭ꯀꯦꯝ ꯇꯧꯕ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯟꯒꯅꯤ ꯑꯦꯀꯥꯗꯃꯤꯁꯤꯅ ꯌꯥꯝꯂꯕ ꯐꯤꯁꯤꯡ ꯂꯧꯔꯒ ꯃꯈꯣꯏꯅ ꯍꯥꯏꯗꯣꯛꯈꯤꯕ ꯀꯃꯤꯠꯃꯦꯟꯠꯁꯤꯡ ꯑꯗꯨꯕꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯝꯄ꯭ꯂꯦꯟꯁꯤꯡ ꯂꯥꯛꯂꯒꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯏꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯕ ꯌꯥꯏ ꯑꯙ꯭ꯌꯥꯟꯅꯁꯨ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 3ꯒꯤ ꯁꯦꯟꯐꯝꯗꯒꯤ ꯍꯦꯟꯕ ꯇꯥꯔꯒꯗꯤ ꯏꯀꯣꯅꯣꯃꯤꯛ ꯑꯣꯐꯦꯟꯁꯀꯤ ꯃꯔꯥꯜꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯇꯟꯖꯥꯁꯤꯗ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕꯁꯤ ꯆꯤꯇ꯭ꯔꯥ ꯈꯛꯀꯤ ꯀꯝꯄ꯭ꯂꯦꯟꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯀꯝꯄ꯭ꯂꯦꯟ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯈꯣꯝꯒꯠꯄ ꯗꯔꯀꯥꯔ ꯂꯩꯔꯤ ꯁꯆꯗꯦꯕꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯁꯤꯒꯤ ꯕꯠꯁ ꯑꯦꯛ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯂꯩ ꯁꯤꯇꯤꯡ ꯀꯦꯁ ꯑꯃꯈꯛꯀꯤ ꯆꯍꯤ 3ꯒꯤ ꯗꯟꯗꯤ ꯐꯪꯕ ꯇꯥꯔꯒꯗꯤ ꯀꯦꯁ 10ꯒꯤ ꯑꯣꯏꯅ ꯆꯍꯤ 60 ꯖꯦꯜꯗ ꯂꯩꯕꯒꯤ ꯗꯟꯗꯤ ꯐꯪꯒꯅꯤ ꯀꯦꯁ 100ꯒꯤ ꯑꯣꯏꯔꯒꯅ ꯆꯍꯤ 300 ꯖꯦꯜꯗ ꯂꯩꯕꯒꯤ ꯗꯟꯗꯤ ꯐꯪꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯦꯁ ꯌꯥꯝꯅ ꯈꯣꯝꯒꯠꯄ ꯉꯝꯂꯒꯗꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯊꯝꯕꯒꯤ ꯗꯟꯗꯤ ꯄꯤꯕ ꯌꯥꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯙ꯭ꯌꯥꯟ ꯑꯃꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤ ꯊꯃꯣꯏꯗ ꯍꯔꯥꯎꯕ ꯄꯣꯛꯅꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯙ꯭ꯌꯥꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯠꯁ ꯑꯦꯛꯠ ꯍꯥꯏꯅ ꯏꯔꯤꯕꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ SP ꯑꯙ꯭ꯌꯥꯟꯒꯤ ꯅꯨꯄꯤ ꯊꯥꯔꯥꯅ ꯃꯤꯇꯤꯡ ꯃꯐꯝ ꯑꯃꯗ ꯋꯥ ꯉꯥꯡꯂꯤ ꯃꯥꯅ ꯍꯥꯏꯔꯤ ꯅꯦꯠ ꯑꯦꯀꯥꯗꯃꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯔꯤꯕꯃꯈꯩ ꯃꯥꯒꯤ ꯀꯝꯄ꯭ꯂꯦꯟ ꯊꯥꯡꯒꯠꯀꯗꯕꯅꯤ ꯑꯗꯨꯝꯅ ꯇꯧꯔꯕ ꯃꯇꯝꯗꯇ ꯁꯥꯔ SPꯅ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯉꯝꯒꯗꯧꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ YouTube ꯆꯦꯅꯦꯜꯒꯤ ꯀꯦꯃꯦꯔꯥꯃꯦꯟ ꯑꯁꯤꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯃ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯒꯤ ꯒꯨꯟꯗꯥꯁꯤꯡ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯙꯧ ꯇꯧꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯤꯍꯜꯂꯤ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯤꯁꯨ ꯑꯃꯈꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯀꯤꯕꯗꯒꯤ ꯑꯩꯅ ꯅꯥꯊꯩꯔꯒ ꯂꯩꯔꯝꯕꯅꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯔꯔꯣꯏ SP ꯁꯥꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯒꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯁꯨ ꯀꯝꯄ꯭ꯂꯦꯟ ꯊꯥꯡꯒꯠꯀꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯁꯨ ꯀꯞꯇꯨꯅ ꯍꯧꯒꯠꯂꯛꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯅ ꯄꯨꯟꯁꯤꯁꯤꯗ ꯊꯕꯛ ꯋꯥꯅ ꯁꯨꯖꯔꯒ ꯇꯥꯟꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯅꯦꯠ ꯑꯦꯀꯥꯗꯃꯤ ꯍꯥꯏꯕꯗꯨꯅ ꯄꯨꯂꯞ ꯑꯣꯏꯅ ꯃꯥꯡꯍꯟꯕꯤꯔꯕꯅꯤ ꯃꯗꯨ ꯈꯛꯇ ꯅꯠꯇꯦ ꯑꯩꯒꯤ ꯆꯍꯤ 15ꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯡꯖꯈ꯭ꯔꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯝꯒꯤ ꯃꯤꯡꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯉꯥꯡ ꯀꯌꯥ ꯃꯔꯣꯝꯕꯨ ꯃꯥꯡꯍꯟꯒꯗꯧꯔꯤꯕꯅꯣ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯀꯝꯄ꯭ꯂꯦꯟ ꯊꯥꯡꯒꯠꯂꯒꯅꯤ ꯑꯁꯨꯝꯅ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡ ꯃꯅꯨꯡ ꯀꯌꯥ ꯆꯠꯇꯨꯅ ꯃꯌꯨꯝꯗꯁꯨ ꯎꯅꯔꯦ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯋꯥꯕ ꯋꯥꯔꯤꯁꯤꯡ ꯀꯞꯇꯨꯅ ꯂꯤꯔꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯣꯖꯥ ꯀꯌꯥꯅꯁꯨ ꯃꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯀꯝꯄ꯭ꯂꯦꯟ ꯏꯈꯠꯅꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯕꯦꯇ꯭ꯔꯤ ꯑꯃꯗꯤ ꯔꯨꯄꯥꯅ ꯐꯠꯇꯕ ꯇꯧꯕ ꯎꯀꯤꯜ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯒꯨꯅꯒ ꯃꯥꯒ ꯄꯨꯟꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯁꯤ ꯃꯉꯣꯟꯗ ꯎꯍꯜꯂꯦ ꯃꯁꯤꯗꯒꯤ ꯎꯀꯤꯜ ꯅꯨꯄꯥ ꯑꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯔꯕꯅꯤ ꯕꯦꯇ꯭ꯔꯤꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯁꯥꯔ SPꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯎꯀꯤꯜ ꯑꯗꯨꯅ ꯆꯤꯟ ꯀꯥꯡꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯃꯥꯒꯤ ꯃꯆꯤꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯨ ꯍꯥꯏꯗꯨꯅ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯔꯨꯄꯥꯅ ꯅꯣꯡꯃꯩ ꯊꯝꯂꯤꯕꯅꯤ ꯎꯀꯤꯜ ꯅꯨꯄꯥ ꯑꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯔꯨꯄꯥꯅ ꯑꯙ꯭ꯌꯥꯟꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯁꯥꯔ ꯏꯚꯤꯗꯦꯟꯁ ꯑꯣꯏꯒꯗꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯗꯣ ꯑꯇꯣꯞꯄ ꯑꯃꯠꯇꯗ ꯄꯤꯔꯣꯏ ꯁꯥꯔ ꯈꯛꯇꯗꯤ ꯁꯤꯟꯅꯒꯦ ꯍꯥꯏ ꯃꯔꯝ ꯑꯗꯨꯅ ꯁꯥꯔꯒ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯤꯔꯣ ꯃꯥꯒꯤ ꯅꯝꯕꯔ ꯊꯥꯖꯔꯛꯀꯦ ꯅꯥꯀꯜ ꯑꯃꯗꯅ ꯁ꯭ꯋꯦꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒ ꯅꯇ꯭ꯔꯥꯖꯀ ꯄꯨꯟꯗꯨꯅ ꯂꯩꯔꯤ ꯃꯥꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯃꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯃꯁꯤꯗ ꯅꯇ꯭ꯔꯥꯖꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯃꯠꯇꯗ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯍꯣꯠꯅꯕꯅꯤ ꯃꯗꯨꯒꯤ ꯊꯧꯑꯣꯡ ꯑꯗꯨꯃꯛ ꯑꯩꯈꯣꯏꯅꯁꯨ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯆꯠꯊꯒꯅꯤ ꯅꯥꯀꯜ ꯑꯃꯗꯅ SP ꯑꯙ꯭ꯌꯥꯟꯅ ꯎꯀꯤꯜ ꯅꯨꯄꯥ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯥ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯕꯦꯇ꯭ꯔꯤ ꯑꯃꯗꯤ ꯔꯨꯄꯥꯁꯨ ꯂꯩ ꯔꯨꯄꯥꯅ ꯍꯪꯂꯤ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗ ꯅꯪꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯌꯥꯎꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯁꯤꯗ ꯕꯦꯇ꯭ꯔꯤꯅ ꯈꯨꯝꯃꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯁꯦ ꯍꯨꯔꯥꯟꯕ ꯑꯃꯅꯤ ꯍꯥꯏꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯤ ꯑꯗꯨꯕꯨ SP ꯁꯥꯔ ꯑꯃꯗꯤ ꯁꯔꯟꯌꯥꯅ ꯑꯩꯕꯨ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯤꯈꯤ ꯃꯔꯝ ꯑꯗꯨꯅ ꯁꯔꯟꯌꯥꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯍꯦꯛ ꯉꯝꯕ ꯃꯈꯩ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯅꯥꯀꯜ ꯑꯃꯗꯅ SP ꯑꯙ꯭ꯌꯥꯟꯒꯤ ꯌꯨꯝꯗ ꯎꯠꯂꯛꯏ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯔꯥ ꯑꯁꯤ ꯃꯩ ꯃꯨꯊꯠꯇꯨꯅ ꯊꯣꯡꯅꯥꯎꯅ ꯆꯤꯡꯕ ꯂꯣꯟꯁꯤꯟꯗꯨꯅ ꯇꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ SP ꯑꯙ꯭ꯌꯥꯟꯅꯁꯨ ꯎꯠꯂꯛꯏ ꯃꯥꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟ ꯑꯃꯗꯅꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯎꯀꯤꯜ ꯅꯨꯄꯥ ꯑꯁꯤ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯄꯒꯤ ꯐꯤꯚꯝꯁꯨ ꯎꯏ ꯃꯥꯅ ꯄꯥꯏꯔꯤꯕ ꯕꯦꯒ ꯑꯁꯤ ꯑꯙ꯭ꯌꯥꯟꯗ ꯈꯨꯠꯁꯤꯟꯅꯔꯦ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯃꯈꯨꯠ ꯑꯁꯤ ꯊꯛ ꯅꯤꯛꯏ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗ ꯌꯦꯡꯊꯣꯛꯈꯤ ꯑꯗꯨꯒꯗꯤ ꯑꯙ꯭ꯌꯥꯟꯅꯁꯨ ꯃꯥꯅ ꯌꯦꯡꯂꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯦꯡꯁꯇꯔꯁꯤꯡꯅ ꯃꯥꯕꯨ ꯐꯨꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯕ ꯑꯣꯏꯔꯝꯂꯦ ꯊꯧꯏꯁꯥ ꯁꯥꯗꯅ ꯑꯙ꯭ꯌꯥꯟꯅ ꯍꯥꯏꯗꯨꯅ ꯈꯨꯠꯁꯨ ꯍꯥꯏꯔꯤ ꯑꯗꯨꯒ ꯎꯀꯤꯜ ꯅꯨꯄꯥꯁꯤꯗ ꯃꯥꯅ ꯍꯥꯏꯔꯤ ꯑꯗꯣꯝ ꯀꯔꯤꯃꯠꯇ ꯄꯥꯈꯠꯄ ꯇꯧꯗꯅ ꯅꯨꯡꯉꯥꯏꯅ ꯐꯝꯕꯤꯌꯨ ꯀꯣꯟꯅ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯒ ꯐꯥꯏꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯥ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ
ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯦ ꯃꯁꯤꯕꯨ ꯂꯧꯈꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯌꯨꯝꯂꯣꯝꯗꯁꯨ ꯒꯦꯡ ꯈꯨꯠꯄꯨ ꯈꯔ ꯂꯩꯔꯝꯂꯦ ꯅꯨꯄꯥꯁꯤꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯅꯪ ꯍꯥꯟꯅ ꯁꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯅꯨꯄꯤ ꯍꯥꯟꯅ ꯍꯥꯠꯂꯨ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯕꯨ ꯑꯙꯤꯌꯥꯅ ꯌꯥꯝꯅ ꯊꯨꯅ ꯐꯣꯟ ꯑꯁꯤ ꯀꯛꯊꯠꯈ꯭ꯔꯦ ꯃꯁꯤꯗ ꯒꯦꯡ ꯅꯨꯄꯥꯁꯤꯅ ꯉꯛꯄꯗꯨ ꯂꯣꯏꯔꯦ ꯃꯈꯣꯏ ꯍꯧꯖꯤꯛ ꯐꯦꯟꯁꯤꯡ ꯀꯥꯟꯗꯨꯅ ꯑꯙꯤꯌꯥꯟꯒꯤ ꯌꯨꯝꯗ ꯆꯪꯁꯤꯟꯅꯔꯛꯂꯤꯕꯅꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯅ ꯌꯨꯝ ꯊꯛꯇ ꯀꯥꯈꯠꯄ ꯍꯧꯔꯛꯂꯦ ꯇꯟꯖꯥꯁꯤꯗ ꯊꯥꯔꯥꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯅꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯕꯦꯇ꯭ꯔꯤꯒ ꯔꯨꯄꯥꯒ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤꯁꯤꯗ ꯑꯣꯇꯣ ꯑꯃꯅ ꯊꯣꯝꯖꯤꯟꯅꯔꯦ ꯑꯗꯨꯒ ꯃꯐꯝꯁꯤꯗꯁꯨ ꯒꯦꯡꯁꯇꯔ ꯀꯌꯥ ꯑꯃ ꯂꯩꯔꯝꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯎꯠꯂꯛꯏ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯃꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯙꯤꯌꯥꯟꯗ ꯈꯨꯠ ꯊꯥꯔꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯨꯠ ꯑꯁꯤ ꯂꯥꯏꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯃꯥꯕꯨ ꯐꯨꯈꯤꯔꯝꯃꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯝꯅ ꯂꯥꯏꯅ ꯐꯨꯊꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯎꯀꯤꯜ ꯅꯨꯄꯥꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯕꯦꯇ꯭ꯔꯤ ꯑꯃꯗꯤ ꯔꯨꯄꯥꯗꯁꯨ ꯒꯦꯡꯁꯇꯔ ꯀꯌꯥ ꯑꯃꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯔꯨꯄꯥꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯒ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯥꯏꯠ ꯇꯧꯅꯈ꯭ꯔꯦ ꯃꯥꯁꯨ ꯐꯖꯅ ꯐꯥꯏꯇꯤꯡ ꯁ꯭ꯀꯤꯜ ꯍꯩꯕ ꯅꯨꯄꯤ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯒꯦꯡ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤ ꯃꯥꯅ ꯐꯨꯔꯤ ꯃꯥꯅ ꯐꯨꯅꯔꯤꯕꯁꯤꯕꯨ ꯎꯔꯒ ꯕꯦꯇ꯭ꯔꯤꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅꯁꯨ ꯊꯥꯒꯠꯂꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯒꯦꯡꯁꯇꯔ ꯀꯌꯥ ꯑꯃꯁꯨ ꯊꯣꯝꯖꯤꯜꯂꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯑꯙꯤꯌꯥꯟꯅ ꯒꯦꯡꯁꯇꯔ ꯈꯨꯗꯤꯡꯃꯛꯄꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯕꯗꯒꯤ ꯃꯈꯣꯏ ꯍꯧꯖꯤꯛ ꯍꯧꯒꯠꯄ ꯉꯝꯗꯅ ꯇꯨꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯑꯙꯤꯌꯥꯟꯒꯤ ꯅꯨꯄꯤ ꯊꯥꯔꯥꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯁꯤꯗ ꯒꯦꯡꯁꯇꯔꯁꯤꯡ ꯇꯞꯅ ꯆꯪꯁꯤꯟꯅꯔꯛꯂꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯕꯦꯇ꯭ꯔꯤꯅꯁꯨ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯒ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯥꯏꯠ ꯇꯧꯅꯈ꯭ꯔꯦ ꯃꯥꯁꯨ ꯐꯖꯅ ꯐꯨꯅꯕ ꯍꯩꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯂꯦ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯦꯁꯄꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯎꯠꯂꯛꯄ ꯃꯇꯝꯗ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯃꯅ ꯊꯥꯔꯥꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯁꯤꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯂꯣꯠꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯏ ꯇꯧꯕꯇꯕꯨ ꯇꯟꯖꯥꯁꯤꯗ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯈꯣꯡꯁꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕ ꯂꯣꯏꯅꯅ ꯂꯥꯎꯗꯨꯅ ꯅꯨꯄꯥꯁꯤ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒꯗꯤ ꯅꯣꯡꯃꯩ ꯀꯥꯞꯂꯛꯂꯤꯕꯁꯤ ꯊꯥꯔꯥꯅ ꯑꯣꯏꯔꯝꯂꯦ ꯀꯔꯤꯃꯠꯇ ꯑꯀꯤꯕ ꯌꯥꯎꯗꯅ ꯊꯧꯅꯥ ꯐꯅ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤ ꯎꯕꯗꯒꯤ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯡ ꯁꯥꯗꯣꯔꯛꯏ ꯑꯗꯨꯕꯨ ꯊꯥꯔꯥꯅ ꯅꯣꯡꯃꯩꯅ ꯀꯥꯞꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤ ꯀꯥꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯔꯦ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗꯒꯤ ꯁꯣꯛꯂꯕ ꯒꯦꯡ ꯅꯨꯄꯥꯁꯤꯅ ꯑꯙꯤꯌꯥꯟꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯂꯤ ꯑꯗꯨ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯁꯥꯔ ꯌꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯅꯨꯄꯤꯗ ꯅꯣꯡꯃꯩ ꯀꯥꯞꯇꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯤꯌꯨ ꯃꯥꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯣꯔꯝꯖꯧ ꯍꯥꯏꯔꯕꯁꯨ ꯈꯣꯔꯝꯖꯒꯦ ꯃꯁꯤꯗꯒꯤ ꯑꯙꯤꯌꯥꯟꯅ ꯏꯕꯨꯡꯉꯣ ꯁꯪꯁꯥꯔꯁꯤꯗ ꯀꯅꯥ ꯅꯨꯄꯤꯅꯕꯨ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥ ꯇꯥꯕꯅꯣꯅꯦ ꯑꯗꯨꯅ ꯀꯥꯟꯅꯔꯣꯏ ꯐꯣꯟ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯐꯣꯟ ꯑꯁꯤ ꯀꯛꯊꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯙꯤꯌꯥꯟꯅ ꯎꯀꯤꯜ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯅꯨꯄꯥꯁꯤꯅ ꯀꯤꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯂꯩꯔꯝꯕ ꯏꯕꯤꯗꯦꯟꯁꯀꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯗꯤ ꯁ꯭ꯋꯦꯇꯥ ꯃꯦꯗꯥꯝꯅ ꯂꯣꯏꯅ ꯂꯧꯈ꯭ꯔꯕꯅꯤ ꯁꯔꯟꯌꯥꯅ ꯑꯗꯣꯝꯗ ꯄꯥꯔꯁꯦꯜ ꯑꯃ ꯊꯥꯈꯤꯕꯗꯣ ꯃꯗꯨꯗ ꯏꯕꯤꯗꯦꯟꯁ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯑꯌꯦꯠꯄ ꯄꯤꯕꯤꯔꯤꯕꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯙꯤꯌꯥꯟ ꯁꯤꯡꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯗꯨꯕꯨ ꯄꯥꯔꯁꯦꯜ ꯍꯥꯏꯕ ꯎꯀꯤꯜ ꯑꯁꯤꯅ ꯃꯗꯨꯒꯤ ꯄꯥꯔꯁꯦꯜ ꯑꯗꯨꯕꯨ ꯒꯨꯅꯥꯅ ꯁꯥꯔꯗ ꯊꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯦꯁꯄꯤ ꯑꯙꯤꯌꯥꯟ ꯑꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯦꯇ꯭ꯔꯤꯅ ꯃꯥꯒꯤ ꯂꯦꯞꯇꯣꯞꯁꯦ ꯍꯥꯡꯗꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯤ ꯑꯗꯨꯒ ꯃꯊꯥ ꯌꯥꯝꯅ ꯁꯥꯡꯅꯁꯨ ꯎꯏ ꯑꯦꯁꯄꯤ ꯑꯙꯤꯌꯥꯟꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯃ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯤ ꯃꯗꯨꯗꯤ ꯎꯀꯤꯜ ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ ꯁꯔꯟꯌꯥꯅ ꯑꯩꯒꯤꯗꯃꯛꯇ ꯄꯥꯔꯁꯦꯜ ꯑꯃ ꯊꯥꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯕꯇꯕꯨ ꯑꯩꯉꯣꯟꯗ ꯄꯥꯔꯁꯦꯜ ꯑꯃꯠꯇ ꯂꯥꯛꯈꯤꯕꯗꯤ ꯂꯩꯇꯦ ꯑꯁꯨꯝꯅ ꯃꯥ ꯍꯧꯖꯤꯛ ꯋꯥꯈꯜ ꯁꯨꯡꯗꯨꯅ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯂꯩꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯃꯥꯅ ꯋꯥꯐꯝ ꯑꯃꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯦ ꯃꯃꯥꯡꯗ ꯒꯨꯅꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯒꯨꯅꯅ ꯍꯥꯏꯗ꯭ꯔꯕꯥꯗ ꯆꯠꯂꯝꯗꯥꯏꯗ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯕꯁ ꯀꯥꯎꯟꯇꯔꯗ ꯀꯥꯎꯔꯝꯈꯤꯕꯅꯤ ꯃꯗꯨꯗꯒꯤ ꯑꯩꯅ ꯐꯪꯗꯨꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯄꯨꯕꯤꯔꯛꯈꯤꯕꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯅꯤꯡꯁꯤꯡꯂꯒ ꯃꯉꯣꯟꯗ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯗꯤꯖꯤꯄꯤꯒꯤ ꯑꯣꯐꯤꯁꯇ ꯎꯠꯂꯛꯏ ꯗꯤꯑꯦꯁꯄꯤ ꯅꯥꯖꯤꯃꯥꯅ ꯐꯥꯏꯜ ꯀꯌꯥ ꯑꯃ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯅꯇ꯭ꯔꯥꯖꯀꯤ ꯑꯣꯏꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁ꯭ꯀꯦꯝꯒ ꯃꯔꯤ ꯂꯩꯅꯅ ꯊꯥꯡꯒꯠꯂꯛꯈꯤꯕ ꯀꯝꯄ꯭ꯂꯦꯟꯁꯤꯡꯒꯤ ꯐꯥꯏꯜꯅꯤ ꯑꯗꯨꯒ ꯃꯁꯤꯅ ꯗꯣꯛꯇꯔꯒꯤ ꯁꯤꯠ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯤ ꯁꯤꯠ ꯑꯃꯗꯤ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡꯗ ꯊꯕꯛ ꯄꯤꯒꯅꯤ ꯍꯥꯏꯖꯤꯜꯂꯒ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯂꯧꯈꯤꯕ ꯁꯦꯟꯐꯝꯁꯤꯡꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯂꯛꯄ ꯀꯝꯄ꯭ꯂꯦꯟꯁꯤꯡꯒꯤ ꯐꯥꯏꯜꯅꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤꯁꯤꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯂꯧꯈꯠꯈꯤꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯀꯌꯥꯒꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯂꯛꯈꯤꯕ ꯀꯝꯄ꯭ꯂꯦꯟꯁꯤꯡꯒꯤ ꯐꯥꯏꯜ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯂꯕ ꯐꯥꯏꯜꯁꯤꯡꯁꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯦ ꯑꯙꯤꯌꯥꯟꯅ ꯍꯥꯏꯔꯤ ꯃꯈꯣꯏꯅ ꯅꯝꯊꯥꯛ ꯇꯧꯈꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 2,000 ꯔꯣꯝꯒꯤ ꯁꯦꯟꯐꯝꯅꯤ ꯃꯁꯤꯁꯤꯡ ꯑꯁꯤ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯁꯦꯟꯐꯝ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯗꯤꯖꯤꯄꯤ ꯑꯁꯤ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩ ꯑꯙꯤꯌꯥꯟꯅ ꯍꯪꯂꯤ ꯑꯗꯣꯝꯅꯕꯨ ꯑꯌꯥꯕ ꯄꯤꯔꯒꯗꯤ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯅꯇ꯭ꯔꯥꯖꯕꯨ ꯐꯥꯔꯨꯒꯦ ꯃꯁꯤꯗꯒꯤ ꯗꯤꯖꯤꯄꯤꯅ ꯃꯨꯟꯅ ꯈꯜꯂꯒ ꯍꯣꯏ ꯃꯗꯨꯒꯤ ꯑꯌꯥꯕ ꯑꯩꯅ ꯄꯤꯔꯕꯅꯤ ꯍꯥꯏꯔꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯥꯝꯂꯕ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯅꯦꯠ ꯑꯦꯀꯥꯗꯃꯤꯒꯤ ꯑꯣꯐꯤꯁ ꯑꯁꯤꯗ ꯊꯣꯝꯖꯤꯜꯂꯛꯂꯦ ꯃꯁꯤꯕꯨ ꯁꯤꯁꯤꯇꯤꯚꯤ ꯀꯦꯃꯦꯔꯥꯗꯒꯤ ꯅꯇ꯭ꯔꯥꯖꯅꯁꯨ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯌꯥꯝꯂꯕ ꯄꯨꯂꯤꯁꯁꯤꯡ ꯆꯪꯁꯤꯜꯂꯛꯄ ꯎꯕꯗꯒꯤ ꯁ꯭ꯋꯦꯇꯥꯅ ꯀꯣꯜ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡꯅ ꯃꯐꯝꯁꯤꯗ ꯅꯦꯠꯋꯥꯔꯛ ꯖꯥꯃꯔ ꯊꯝꯈꯤꯕꯗꯒꯤ ꯀꯅꯥꯃꯠꯇꯅ ꯀꯣꯜ ꯇꯧꯕ ꯌꯥꯈꯤꯗ꯭ꯔꯦ ꯅꯇ꯭ꯔꯥꯖꯒꯤ ꯃꯅꯥꯛꯇ ꯁ꯭ꯋꯦꯇꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯅ ꯖꯥꯃꯔ ꯊꯝꯈ꯭ꯔꯕꯅꯤꯅ ꯀꯣꯜ ꯇꯧꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯎꯀꯤꯜ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤ ꯃꯈꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯐ꯭ꯔꯥꯏꯗꯦꯒꯤ ꯏꯚꯤꯅꯤꯡꯗ ꯐꯥꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯟꯗꯦ ꯅꯨꯃꯤꯠꯇ ꯅꯠꯇ꯭ꯔꯕꯗꯤ ꯕꯦꯜ ꯐꯪꯕ ꯉꯝꯂꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯗꯤꯑꯦꯁꯄꯤ ꯅꯖꯤꯃꯥꯒꯤ ꯀꯥꯡꯕꯨꯁꯤ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯥꯅ ꯍꯥꯏꯔꯤ ꯅꯤꯡꯊꯤꯅ ꯍꯧꯒꯠꯇꯨꯅ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯐꯝꯁꯤꯗ ꯏꯔꯥꯡ ꯀꯌꯥ ꯑꯃ ꯊꯣꯛꯀꯗꯧꯔꯦ ꯍꯧꯖꯤꯛꯇꯤ ꯅꯇ꯭ꯔꯥꯖ ꯑꯁꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯛꯂꯛꯂꯦ ꯂꯤꯞꯇ ꯀꯨꯝꯊꯔꯛꯇꯨꯅ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯦꯁꯄꯤ ꯑꯙꯤꯌꯥꯟ ꯑꯁꯤ ꯌꯥꯝꯅ ꯃꯨꯛꯈꯥꯏꯔꯒ ꯐꯝꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯃꯥꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯀꯝꯗꯧꯕ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯊꯛ ꯅꯤꯒꯟꯕ ꯉꯝꯂꯕꯅꯤ ꯅꯇ꯭ꯔꯥꯖ ꯑꯁꯤ ꯍꯧꯖꯤꯛ ꯁꯥꯎꯅꯤꯡꯕ ꯐꯤꯕꯝꯗ ꯊꯣꯛꯂꯛꯏ ꯑꯙꯤꯌꯥꯟꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯒꯤ ꯀꯣꯂꯥꯔꯗ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯄꯨꯔꯤ ꯃꯇꯧꯁꯨꯝꯅ ꯅꯇ꯭ꯔꯥꯖꯕꯨ ꯃꯥꯅ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯄꯨꯊꯣꯔꯛꯂꯤ ꯇꯟꯖꯥꯁꯤꯗ ꯅꯇ꯭ꯔꯥꯖꯅꯗꯤ ꯁꯥꯎꯅꯤꯡꯕꯗꯒꯤ ꯃꯉꯣꯟꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯗ ꯀꯥꯈꯠꯂꯝꯗꯥꯏꯗ ꯃꯥꯅ ꯁ꯭ꯋꯦꯇꯥꯗ ꯍꯥꯏꯔꯤ ꯃꯟꯗꯦꯗ ꯑꯩꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯨꯗ ꯃꯁꯤꯒꯤ ꯑꯦꯁꯄꯤ ꯅꯨꯄꯥꯁꯤ ꯍꯤꯡꯅ ꯊꯝꯂꯝꯕ ꯌꯥꯔꯣꯏ ꯋꯥꯜꯒꯤ ꯃꯐꯝ ꯑꯃ ꯍꯦꯛꯇꯗꯒꯤ ꯃꯥꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯃꯤꯁꯤꯡ ꯀꯧ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯃꯥ ꯐꯝꯈ꯭ꯔꯦ
ꯃꯊꯪꯒꯤ ꯁꯤꯟꯗꯅ SP ꯑꯙ꯭ꯌꯥꯟꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗꯒꯤ ꯁꯥꯊꯤꯔꯕ ꯒꯦꯡꯁꯇꯔ ꯀꯌꯥ ꯑꯃ ꯀꯧꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ SP ꯑꯙ꯭ꯌꯥꯟꯒꯤ ꯀꯥꯡꯕꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯗ ꯎꯠꯂꯛꯏ ꯁꯇꯗꯦꯕꯅ ꯍꯥꯏꯔꯤ ꯁꯥꯇ꯭ꯔꯁꯤꯡꯗꯒꯤ ꯂꯧꯈꯠꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯔꯤꯐꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯗꯤꯃꯥꯟ ꯇꯧꯒꯗꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯀꯣꯔꯠꯇ ꯑꯩꯅ ꯏꯕꯤꯗꯦꯟꯁꯁꯤꯡ ꯎꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯐꯝꯂꯤꯕ ꯎꯀꯤꯜ ꯑꯁꯤꯅꯁꯨ ꯍꯥꯏꯔꯤ ꯀꯦꯁ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯍꯦꯛ ꯉꯝꯕ ꯃꯈꯩ ꯍꯣꯠꯅꯒꯅꯤ ꯇꯟꯖꯥꯁꯤꯗ ꯑꯙ꯭ꯌꯥꯟꯁꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯎꯏ ꯃꯁꯤꯗꯒꯤ ꯁꯇꯗꯦꯕꯅ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯑꯙ꯭ꯌꯥꯟꯅ ꯈꯨꯝꯃꯤ ꯁꯔꯟꯌꯥꯕꯨ ꯍꯥꯠꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯅꯇ꯭ꯔꯥꯖꯅꯤ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯗꯟꯗꯤ ꯄꯤꯍꯟꯅꯕꯒꯤꯗꯃꯛꯇ ꯆꯞ ꯆꯥꯕ ꯏꯕꯤꯗꯦꯟꯁ ꯑꯃꯠꯇ ꯂꯩꯇꯦ ꯒꯨꯅꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯃꯔꯥ ꯂꯩꯇꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯎꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯃꯥꯗꯁꯨ ꯑꯩꯅ ꯋꯥꯁꯛꯈꯤꯕꯅꯤ ꯑꯗꯨꯅ ꯆꯞ ꯆꯥꯕ ꯏꯕꯤꯗꯦꯟꯁ ꯐꯪꯗꯕꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯐꯥꯎꯏ ꯅꯥꯀꯜ ꯑꯃꯗꯅ ꯖꯦꯜꯗ ꯂꯩꯔꯤꯕ ꯅꯇ꯭ꯔꯥꯖ ꯑꯁꯤ ꯎꯠꯂꯛꯏ ꯃꯥꯅ ꯁ꯭ꯋꯦꯇꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔ ꯑꯣꯏꯔꯤꯕ ꯎꯀꯤꯜ ꯅꯨꯄꯥꯗꯨꯗ ꯑꯩꯒꯤ ꯃꯤꯆꯪꯗ ꯂꯦꯞꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯍꯦꯛ ꯍꯥꯏꯕ ꯁꯦꯟꯐꯝ ꯃꯈꯩ ꯄꯤꯈꯣ ꯃꯟꯗꯦ ꯃꯣꯔꯅꯤꯡꯗ ꯌꯥꯝꯅ ꯊꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯗꯕꯅꯤ ꯍꯟꯗꯛꯃꯛꯇꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯁꯣꯏꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯃꯁꯤ ꯋꯥꯐꯝꯁꯤ ꯅꯪꯅ ꯈꯪꯅ ꯆꯠꯀꯗꯕꯅꯤ ꯍꯧꯖꯤꯛ ꯁ꯭ꯋꯦꯇꯥꯅ ꯎꯀꯤꯜꯗ ꯄꯤꯈꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯂꯕ ꯄꯩꯁꯥꯒꯤ ꯕꯟꯗꯜ ꯑꯃ ꯄꯨꯊꯣꯔꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯕꯦꯇ꯭ꯔꯤ ꯑꯃꯗꯤ ꯔꯨꯄꯥꯅ ꯁꯔꯟꯌꯥꯅ ꯊꯥꯈꯤ ꯍꯥꯏꯔꯤꯕ ꯄꯥꯔꯁꯦꯜ ꯑꯁꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯄꯣꯁꯠ ꯑꯣꯐꯤꯁꯇ ꯂꯥꯛꯇꯨꯅ ꯋꯥ ꯍꯪꯂꯤ ꯅꯨꯄꯤꯁꯤꯅ ꯆꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯁꯦꯟꯗꯔ ꯅꯦꯝ ꯑꯁꯤꯒꯤ ꯃꯃꯤꯡꯁꯤ ꯁꯔꯟꯌꯥ ꯍꯥꯏ ꯑꯗꯨꯒ ꯃꯥꯅ ꯊꯥꯔꯤꯕꯁꯤꯅ ꯑꯙ꯭ꯌꯥꯟ ꯀꯧꯕ ꯃꯤꯁꯛ ꯑꯃꯗꯅꯤ ꯃꯁꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯕꯦꯇ꯭ꯔꯤꯁꯤꯗ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯅꯨꯄꯤꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯃꯥꯅ ꯊꯥꯔꯤꯕ ꯑꯦꯗ꯭ꯔꯦꯁ ꯑꯁꯤ ꯂꯥꯟꯕꯗꯒꯤ ꯄꯥꯔꯁꯦꯜ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯕꯦꯇ꯭ꯔꯤꯅ ꯄꯥꯔꯁꯦꯜ ꯑꯗꯨ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯇꯧꯕꯇꯕꯨ ꯅꯨꯄꯤꯁꯤꯅꯗꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗꯕ ꯅꯈꯣꯏꯗ ꯀꯔꯤꯒꯤꯗꯃꯛꯇ ꯄꯥꯔꯁꯦꯜ ꯁꯤꯟꯅꯒꯗꯧꯔꯤꯕꯅꯣ ꯃꯁꯤꯗꯒꯤ ꯕꯦꯇ꯭ꯔꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯑꯁꯦ ꯑꯦꯁꯤꯁꯇꯦꯟꯠ ꯀꯃꯤꯁꯅꯔ ꯑꯣꯐ ꯄꯨꯂꯤꯁ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅ ꯑꯩꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯔꯨꯄꯥ ꯀꯧꯏ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯅꯨꯄꯤꯁꯤ ꯁꯣꯔꯤ ꯁꯥꯔ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯂꯦ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯏ ꯗꯦꯂꯤꯚꯔ ꯇꯧꯈꯤꯗꯕ ꯄꯥꯔꯁꯦꯜꯁꯤꯡ ꯑꯁꯤꯗꯤ ꯋꯦꯌꯔ ꯍꯥꯎꯁꯇ ꯂꯣꯏꯅ ꯊꯝꯖꯤꯟꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯄꯤꯒꯗꯕꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯁꯤ ꯋꯦꯌꯔ ꯍꯥꯎꯁꯇ ꯌꯧꯁꯤꯜꯂꯛꯂꯦ ꯁꯔꯟꯌꯥꯅ ꯊꯥꯈꯤꯕ ꯄꯥꯔꯁꯦꯜ ꯑꯗꯨꯗ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯄ꯭ꯔꯣꯗꯛ ꯍꯥꯏꯅ ꯊꯥꯏ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏꯅ ꯃꯐꯝꯁꯤꯗ ꯊꯤꯔꯤꯕꯁꯤ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯄ꯭ꯔꯗꯛꯀꯤ ꯄꯥꯔꯁꯦꯜ ꯑꯣꯏꯕ ꯄꯣꯠꯂꯝ ꯉꯥꯛꯇꯅꯤ ꯋꯦꯌꯔ ꯍꯥꯎꯁ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤꯗꯤ ꯑꯣꯛꯁꯟ ꯂꯥꯎꯗꯨꯅ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯕꯅꯤ ꯃꯔꯛ ꯑꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯄꯣꯠꯇꯨ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯈꯜꯂꯒ ꯄꯨꯕꯤꯈꯣ ꯃꯤꯁꯇꯔ ꯕꯦꯇ꯭ꯔꯤꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯁꯦꯜ ꯑꯗꯨ ꯆꯦꯛ ꯇꯧꯗ꯭ꯔꯒꯗꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯗꯤꯚꯥꯏꯁꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯄꯨꯈ꯭ꯔꯒꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯔꯤꯕ ꯗꯤꯚꯥꯏꯁꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯄꯨꯟꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯁ꯭ꯋꯦꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯎꯠꯂꯛꯏ ꯃꯥꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤ ꯃꯃꯥꯡꯗ ꯑꯙ꯭ꯌꯥꯟꯒꯤ ꯀꯥꯡꯕꯨꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔ ꯑꯣꯏꯔꯤꯕ ꯎꯀꯤꯜ ꯅꯨꯄꯥꯁꯤꯡꯒꯤ ꯃꯅꯥꯛꯇꯅꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤ ꯃꯉꯣꯟꯗ ꯄꯤꯁꯤꯜꯂꯦ ꯃꯁꯤꯗꯒꯤ ꯎꯀꯤꯜ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯑꯗꯣꯝꯒꯤꯗꯃꯛꯇ ꯑꯩꯅ ꯊꯕꯛ ꯇꯧꯔꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯀꯣꯔꯠꯇ ꯆꯠꯂꯔꯣꯏ ꯅꯥꯀꯜ ꯑꯃꯗꯅ ꯕꯦꯇ꯭ꯔꯤꯅ ꯃꯈꯣꯏꯅ ꯂꯧꯔꯛꯂꯤꯕ ꯍꯥꯔꯗ ꯗ꯭ꯔꯥꯏꯚ ꯃꯦꯃꯣꯔꯤꯁꯤꯡ ꯑꯁꯤꯕꯨ ꯑꯃꯃꯝꯗ ꯆꯦꯛ ꯇꯧꯗꯨꯅ ꯊꯤꯒꯠꯂꯛꯂꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯍꯥꯔꯗ ꯗ꯭ꯔꯥꯏꯚꯁꯤꯡ ꯑꯁꯤ ꯊꯤꯒꯠꯂꯛꯄ ꯃꯇꯝꯗ ꯁꯔꯟꯌꯥꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯑꯙ꯭ꯌꯥꯟꯁꯨ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯐꯪꯕ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯕꯦꯇ꯭ꯔꯤꯅ ꯈꯨꯝꯃꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯀꯔꯤꯃꯠꯇ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯌꯥꯝ ꯀꯨꯏꯅ ꯂꯦꯞꯇꯣꯞꯀꯤ ꯁ꯭ꯀ꯭ꯔꯤꯟ ꯑꯁꯤꯗ ꯑꯗꯨꯝ ꯌꯦꯡꯂꯛꯄꯗꯒꯤ ꯕꯦꯇ꯭ꯔꯤꯒꯤ ꯃꯤꯠ ꯑꯁꯤꯁꯨ ꯉꯥꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯊꯨꯞꯄ ꯐꯥꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥ ꯃꯤꯠ ꯅꯣꯏꯗꯨꯅ ꯈꯥꯡꯂꯤ ꯔꯨꯄꯥꯅ ꯑꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯀꯥ ꯃꯅꯨꯡꯂꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯕꯦꯇ꯭ꯔꯤꯅ ꯊꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯔꯂꯤꯛ ꯁꯦꯝꯗꯨꯅ ꯄꯨꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯍꯣꯔꯂꯤꯛ ꯁꯦꯝꯗꯨꯅ ꯃꯉꯣꯟꯗ ꯄꯤꯔꯛꯄꯁꯤꯗ ꯉꯛꯇꯨꯅ ꯕꯦꯇ꯭ꯔꯤꯅꯁꯨ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯍꯥꯔꯗ ꯗ꯭ꯔꯥꯏꯚ ꯃꯦꯃꯣꯔꯤꯁꯤꯡꯁꯤ ꯃꯊꯪ ꯃꯊꯪ ꯁꯤꯟꯗꯨꯅ ꯌꯦꯡꯈꯠꯂꯛꯂꯤ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯁꯔꯟꯌꯥꯒꯤ ꯚꯤꯗꯤꯑꯣ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯁꯥꯔ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗꯒꯤ ꯑꯙ꯭ꯌꯥꯟꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯌꯦꯡꯂꯦ ꯃꯁꯤꯗ ꯁꯔꯟꯌꯥꯅ ꯍꯥꯏꯔꯤ ꯅꯦꯠ ꯑꯦꯀꯥꯗꯃꯤꯅ ꯇꯧꯔꯤꯕꯁꯤꯡꯁꯤ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯉꯥꯛꯇꯅꯤ ꯒꯚꯔꯟꯃꯦꯟꯠꯒ ꯈꯨꯠꯁꯝꯅꯔꯒ ꯁ꯭ꯃꯥꯔꯠ ꯁ꯭ꯇꯨꯗꯦꯟꯠꯁ ꯁ꯭ꯀꯤꯝ ꯀꯧꯕ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯄꯥꯏꯈꯠꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯅꯝꯊꯥꯛꯅꯤ ꯃꯈꯣꯏꯅ ꯄꯩꯁꯥ ꯐꯪꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯊꯤꯡꯍꯧꯅꯕꯒꯤꯗꯃꯛꯇ ꯒꯨꯅꯥꯒ ꯑꯩꯒ ꯄꯨꯜꯂꯒ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯏꯚꯤꯗꯦꯟꯁꯁꯤꯡ ꯃꯌꯥꯝꯗ ꯎꯠꯊꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯑꯁꯨꯝꯅ ꯁꯔꯟꯌꯥꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤꯕꯨ SP ꯑꯙ꯭ꯌꯥꯟꯅ ꯃꯃꯤꯠꯇ ꯃꯄꯤ ꯂꯪꯕꯒ ꯂꯣꯏꯅꯅ ꯌꯦꯡꯂꯤ ꯁꯔꯟꯌꯥꯅ ꯃꯈꯥ ꯇꯥꯔꯤ ꯚꯤꯗꯤꯑꯣ ꯑꯁꯤꯒ ꯂꯣꯏꯅꯅ ꯅꯦꯠ ꯑꯦꯀꯥꯗꯃꯤꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯏꯚꯤꯗꯦꯟꯁꯁꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯔꯦꯀꯣꯔꯗ ꯇꯧꯔꯒ ꯍꯥꯔꯗ ꯗ꯭ꯔꯥꯏꯚ ꯃꯦꯃꯣꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯍꯥꯞꯈ꯭ꯔꯕꯅꯤ ꯃꯁꯤ ꯋꯥꯐꯝꯁꯤꯡꯁꯤ ꯇꯥꯕꯗꯒꯤ ꯑꯙ꯭ꯌꯥꯟꯅ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯂꯥꯎꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯒꯨꯅꯥꯕꯨ ꯃꯔꯥ ꯂꯩꯇꯕ ꯃꯤꯅꯤ ꯍꯥꯏꯅ ꯎꯠꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯏꯚꯤꯗꯦꯟꯁ ꯑꯁꯤꯅ ꯃꯇꯤꯛ ꯆꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯕꯦꯇ꯭ꯔꯤꯗ ꯌꯦꯡꯗꯨꯅ ꯃꯥꯅ ꯍꯥꯏꯔꯛꯏ ꯍꯦ ꯉꯥꯎꯁꯤꯟꯅꯕ ꯑꯉꯥꯡ ꯀ꯭ꯔꯤꯃꯤꯅꯦꯜ ꯅꯪꯅ ꯉꯁꯤꯗꯤ ꯑꯉꯛꯄ ꯊꯕꯛ ꯑꯃ ꯇꯧꯔꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯑꯗꯨ ꯑꯩꯅ ꯄꯤꯕ ꯉꯝꯒꯅꯤ ꯑꯗꯨꯅ ꯍꯥꯏꯌꯨ ꯅꯪ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯄꯥꯝꯃꯤ ꯅꯪꯅ ꯍꯦꯛ ꯄꯥꯝꯕꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯒꯅꯤ ꯕꯦꯇ꯭ꯔꯤꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯁꯥꯔꯒ ꯑꯃꯨꯛꯇꯪ ꯆꯦꯖꯦꯠꯅ ꯂꯦꯡꯒꯣꯟꯅꯕ ꯄꯥꯝꯃꯤ ꯃꯁꯤꯗꯒꯤ ꯑꯙ꯭ꯌꯥꯟ ꯑꯁꯤ ꯃꯃꯤꯠꯇ ꯃꯄꯤ ꯂꯪꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯎ ꯍꯥꯏꯅ ꯀꯧꯁꯤꯟꯗꯨꯅ ꯃꯥꯕꯨ ꯂꯦꯡꯒꯣꯟꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯔꯤ ꯕꯦꯇ꯭ꯔꯤꯅ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯈꯪꯍꯧꯗꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯈ꯭ꯔꯦ ꯂꯦꯡꯒꯣꯟꯅꯕꯒꯤꯗꯃꯛꯇ ꯆꯪꯂꯛꯂꯤꯕ ꯕꯦꯇ꯭ꯔꯤꯁꯤ ꯂꯩꯃꯥꯏꯗ ꯍꯥꯏꯊꯗꯨꯅ ꯇꯥꯏ ꯃꯁꯤ ꯉꯛꯄꯒ ꯂꯣꯏꯅꯅ ꯔꯨꯄꯥꯅꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯙ꯭ꯌꯥꯟꯅꯁꯨ ꯅꯣꯡꯃꯩ ꯁꯠꯇꯣꯛꯇꯨꯅ ꯀꯥꯞꯀꯦ ꯇꯧꯏ ꯇꯟꯖꯥꯁꯤꯗ ꯕꯦꯇ꯭ꯔꯤꯅ ꯁꯥꯔ ꯍꯥꯏꯅ ꯀꯧꯔꯛꯄꯗꯒꯤ ꯃꯥ ꯂꯦꯞꯄꯤ ꯅꯣꯡꯃꯩꯁꯤ ꯔꯨꯄꯥꯗꯨꯅ ꯂꯪꯁꯤꯟꯈ꯭ꯔꯦ ꯃꯁꯤ ꯂꯧꯔꯒ ꯔꯨꯄꯥꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯂꯤꯕꯁꯤ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯔꯤ ꯁ꯭ꯅꯥꯏꯄꯔ ꯄꯥꯏꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯁꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯗꯨꯅ ꯃꯥꯕꯨꯁꯨ ꯍꯥꯠꯇꯣꯛꯂꯦ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯕꯦꯇ꯭ꯔꯤꯅ ꯃꯥꯕꯨ ꯀꯣꯟꯈꯠꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯉꯥꯏꯔꯤ ꯑꯙ꯭ꯌꯥꯟꯅ ꯀꯞꯄꯒ ꯂꯣꯏꯅꯅ ꯃꯥꯕꯨ ꯆꯤꯡꯈꯠꯇꯨꯅ ꯆꯦꯖꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯕꯦꯇ꯭ꯔꯤ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ ꯇꯧꯕꯇꯕꯨ ꯕꯦꯇ꯭ꯔꯤꯁꯤꯗꯤ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯁꯤꯔꯦ ꯇꯟꯖꯥꯁꯤꯗ ꯔꯨꯄꯥꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯕꯨ ꯌꯦꯡꯗꯨꯅ ꯀꯞꯂꯤ
तौफम खंद्रबा ध्याना थमोय सोंगना कप्पग लोइना बैटरी बु कोलगा हायरी अइबु नंगना थादोक्तुन सलिबसि करिगिनो मतौसुन मा हुजि हेंना कपली मसी मतुंग उललिबसि बैटरी अरोइबु मथोंग पांथोंनबगी दमक्ता मागे असिबा हक्सांगबु मोक्तगी लौबा लागली थमोय सोक्लबा ध्याना सि वाहम सेनम थंगांगदन लेप्तुन लै नुपा म थोलक्तुन लाउदुन हायरी बैटरी की इमुंग मनुंग कना लाकपनो मागे दमक्ता साइन तौबिरु लाउ मसदा ध्याना खुथांगतुना साइन तौननबगी दमक्ता संगसिलागली नुपासने ngaktuन मंगोन येंगला हंगलै सार मागसिबु अदोंगी चानुपारा मसदा ध्याना सुमानी हायदुन ngak nomदुन खुम्मी तंजास तमागी फोन दा नत्रासना कॉल तौसिलगले अदु हायरी अइबु नंगने अरेस्ट तौगी हायदुना नंगना माइ पाकले हायबिदि यारोय अइबु फारुबुगी मही फोलदा हुजिकति नंगना सुसोइदनमकी भाब तारमनगनी हयेंग अयुक सोइदना अइदि वेल दा थादोलगनी अदुगा अइना ताबदा नंगसे सही अमनिगी मतुंग दा सोइदनमकी रिटायर चलनी हाय तबुदुबु मसीगी केस असिदि सही कुल्लोम मखा सथदना लैगनी सही मा हौख्रब मतुंगदगिदि मयामना लोइना काउथोंना खरगनी मदुगी मतुंगदगिदि ममा मपासिंगना मसासिंगबु डॉक्टर ओहेंगनी इंजीनियर ओहेंगनी आईपीएस ओहेंगनी हाइदुना मागी कोचिंग लौननबगिदमक्ते एडमिशन तौसिनरलगनी मसियारदुना आइगी नाक्ता सोइदना लांगनरगनी तबुदुबु आइदि तुमिना लैथोकदब नते आइगी बिजनेस असि मखा ताना पाकथोक चाउथोनबगिदमक्ते लेप्तन होनखिनी अंगांसिंगबु पैसा फजना थादरगा मखोइबु लाइक तमनबा हाइबिसिदगी अहेनबा अमफाबु लैते असुम थाजब थंबा अखोइगी इंडिया लेबाकसिंग मानबा अतोप लेबाक यामसु लैरी मरमदुना लेबाकसिंग अदुदसु आइगी मसासिंग लोइना संदोखरगदब ngaktani aduna hujikti nang amadi leibakisigi leiriba lona aibu kedumda thingma ngamlaroi magi wafum stari adhyan singak pa phawri masigi matungna mana tumina leplaga natrasna hairki wafum singdu magi nakongda hanjin tari aduga magi mamitana saranya bu miha thina hatchibugi sakam singdu bu uri asuma leiramlaga mangonda idea ma lagle Saranya na tharkiba hard drive memories di yauriba evidence sing sibu magi relative oiriba tharagi YouTube channel ki cameraman oiriba nupas da thagre adu mar call do sinduna hairi aina nangonda video khara share tawkibani madu singdo YouTube Facebook Instagram na singba social media platform singda anobu account ma hangdolagi yamathuna thadoktuna mayam da viral chalna ba hona gadabani karamba leibakti masigi video sing si share tawrapno haibadu kanamata da khangaloi ari wafam da relative oiriba nupas na suyare aduga adhyana nangi auntie di kadai da lei hain hanglei tanjas da tharas thortuna phone si pairi अध्यान वांगांगे तो थाराना मरक थतुना हाइरी अदोंगी तौगदब थबकसिंग अदु खक्ता तौबियु अई थोपो होनदुना अदोंना पामलेब थबकसिंग अदुमक अइना पांगथोकनी मसिगी मतुंगदा मखोइगी रिलेटिव ओरिबु नुपासना अनोबो अकाउंट मा हांगदोलगा सोशल मीडिया दा वीडियो सिंग सिलोइना थादोले असुना वीडियो सिंग सि वायरल चतुना टीवी पाउदु सुलाव थोले वीडियो सिदा सरन्या ना हाइरी सोइरबा एजुकेशन सिस्टम असि खुदोंग चाबा लौदुना नेट एकेडमी हाइरबा कंपनीसना लाइरबा मियामदगी ई थक्तुना मखोइगी नुंगाइनबगी दमु तो होनरी पैसा पाइद्रगदी डॉक्टर इंजीनियर ओइब ngamde पैसा याम थादुना ट्यूशन तौबु ngamद्रगदी एंट्रेंस एग्जाम पास तौबु ngamde नेट एकेडमी ना मयामदा नम थाक तौदुना ngang अमदि ममा मपा सिंगदा नुंगाइरबा मंगलान सिंग उहुंदुना मखोइगी थोपो उपाय म तौरगा पैसा पुथोक्तुना मसा सिंगबु लाइक तमहनबगी दमु तो होनै ngamद्रगना बैंक दगी लोन लहुंदुना EMI गी खुथांगदा लाइक तमहली ममई थंगददी प्रेशर मयामसना मरम ओइदुना मखोइगी नेट एकेडमी त तमलुवा ngang अदु सुसाइड तौदुना सिहनबगी मरम ममोय असुना हाइबगी लोइनना अवाबा तारबा इमुंग मनुंग क्या अमगी वीडियो फुटेज सु थादरोले मतौसुमा थादोरलिबा वीडियो सिंग सिवु मफम खुदिंगता लेरिबा मियामना मागी मोबाइल फोन सिंग टीवी की पाउसिंग दा लोइना येंगदरे हौजिति मिपुंग खुदिमंगना नेट एकेडमी ना मयामदा तौरलिबा नाम थाकसिंग सिलोइना खंगनारे सरन्याना मखाताना फोंदोली मखोइगी असोइबा रानबा सिंग सिवु मयामांगदा उहन्नबगी दमक्ता गुनागा इबानीना एविडेंस सिंग खोंगतुनि यामना वानो होनखिबनी नत्रासना इबु नेट एकेडमी दा लागनबगी दमक्ता कौरखी अदुबु गुनानादि इबु चत्तनबगी दमक्ता यामना कन थिंखिबनी मसदा मागी वाबु ओइना कंथल अमगा नेट एकेडमी की ऑफिस ता संगसिनदुना नत्रासारिबु नुपासि वारी सानरुवनी माना इंगोन पैसा सेन्या मम पीगे अखोइन तौरिबा थबकसिंग सि लेपनबगी दमक्ता हाइरखी अदुबु माना हाइरि वादु यारमदना इना थोलखिबनी नुमिदा दुदा इबु ट्रकना थोमदुना हाननबगी दमक्ता सु होनखिबनी मतंगस्ता मयामदा वाफम खर थमजरी ममांगदा सीसीटीवी फुटेज अमदा गुनना सरन्यागी खुत्ता पाइदुनि सिंखिबनी मसिबु गुनना मांगोंदा कारण ताखिबने हाइदुना मागी मिक्स थियनबगी दमक्ता नेट एकेडमी कांगुन होनखिबनी अदुबु थोखरिबा थौदोसी सरन्याना नेट एकेडमी की ऑफिस ता संगे तौबदा गुनना सत्तनबगी दमक्ता थिंगबा थौदो अम ओइरमले हारि वाफम से हौजिकती मिपुम खुदिमंग सुभाब तानरे सरन्याना मखा तारी अरोइ बोइना इना मयामदा हाइजनिंगबदी असिगुम नाम थाकी ओइबा कंपनी दगी मयाम लापथोंगा लेबियु मिदना होइसिंदुना मथोंग मरंग खंगदना करिगिदमक्ता पैसा सेन्या ममा हिथदुना आंगांसिंबु लाइरिक तमहनगे दोरिबनो एजुकेशन हाइबसिदी मिपुम खुदिमक्ता चप मानै मसी वाफम सिउ मयामना भाब ताबियु मतौ सुमना मयामबु भाब ताहनबा मयामबु लमजिंगनबु होनरुबसिना अइना थवाइ थाखिबा तारबसु मदुगिदमक्ता इङोंदा पामुबु लैते हौजिति वीडियो सिबु येंगनरिबा मयामसिना गुना हरिबा मिसक अदु मारा लैते हाबसि लोइना खंगनरगले हौजिक रिपोर्टर सिंगी ममांगदा ध्यान हाइरी स्मार्ट स्टूडेंट्स स्कीम हाइबा प्रोजेक्ट अदुगी मायोक्तनी सरन्याना लेपखिबदो मदुगिदमक्ता नेट एकेडमी की चेयरमैन ओइरिबा नत्रासना हनु रेडी हरिबा नुपा अदुबु नेकलगा सरन्याबु हातो हनखिबनी
पुलिस ऑफिसर हरीशना नटराजदगी पैसा लौदुना गुनागी मथक्ता सरन्याबु हाटपगी केससिंग अदु थंजिनबिखिबनी मरम अदुना हौजिक्ति मयामनसु खंगबियु गुना हरिबु मिसक अदु मारालमता लैदे सरन्याबु तमथिन फुरगा रेप तौदुना हाटखिबदो गुनागा करिमता मरि लैनदे हाथु हाथु थबक तौखिबदगी मराल लैजद्रबु गुनाबु अइना नोंगैना कापतुना हाटखिबनी मदुगिदमक्ता गुनागी इमुंग मनुंगी मफमदा ngaakpifam थोक्त्रबि इराल सिबु ngaakपिनबगिदमक्ता हाइजेरी मसिगी मतुंगदगिदि आइनगी मतुंगिना इंक्वायरी चथबगी थौगुंसिंग अइना ngaakना चचगनी मसिगी थादोलिबो पाउसिंग असिबु हरि सारिबो पुलिस ऑफिसर असिसु येंगलिबनी अदुगा जेलदा लरिबा नटराजनासु उरे मस्तिगी हौजिक मादि शाउनिंगबदा लोयरबनी नाकलबदना टीवी की पाउ तारिबा मतै मनावनी उलै नुपासना हाइरी मारा लैजदबा मिदुबु नोंगैना कापतुना हाटपिख्रबो ओइरे मसिदा नुपिसना खुमलै मारा लैजदबा गुना हरिबा मिसक अदुबु नोंगैना कापतुना हाटकदबनी हाइदुना अखोइना डिमान्ड तौखिबदाइने महाक मारा लैतबा मिसक ओइरंगनी हाइबसे अखोइना नोंगुतसु खनबिरुदे अदुना पुलिस खक्तगी नते अखोइसु इराल चाउना लैरिबनी होजेक नटराजना मिनिस्टर द कॉल तौसिली अदु मागी कॉल असि मिनिस्टर सिने कक्थले अदुगा रिपोर्टर सिंग ममांग दमान हाइरी नेट एकेडमी हाइरिबो कोचिंग इंस्टीट्यूट असि मथक्ता अखोइना थिंगबा थमजिले अदुगा स्मार्ट स्टूडेंट्स स्कीम हाइरिबो प्रोजेक्ट असु मखाताना चनबा याररोय मसिसु कक्थले एकेडमी सिग तौनखिबो कॉन्ट्रैक्ट खुदिम लोइना कक्थले हाइदुना मान लाउथोले नाकलमदना श्वेता हाइरिबि नुपिसु फाननबगिदमक्ता पुलिस सिंग थोमजिलगले अदुगा आईपीएस हरीश कुमार हाइरिबो नुपासिसु फाननबगिदमक्ता पुलिस सिंग थोमजिलगले मथंगी सिंदना नटराज असि कोर्ट पुदुना चटनबगिदमक्ता पुथरगले तंजासिदा पुलिस स्टेशन ममांगसिदा मीना क्रिक इनखरे अदुगा मयामसना मिफत्रबु नुपादबु खुदकिसदा नोंगैना कापतुना हाटकदबनी हाइदुना लाउरी मसिंग यामनो पुलिसिंग माबु ngaaksenबग लोइना पुरिबनी रुपान हाइरी माबु टेक्ता कायदना कोर्ट होनबा हाइबसे खोइगी ड्यूटीनी मरमदना याम सेक्शन चटकदबनी यामनो वान होनदुना बस असि मयामरक स्टिकी थौदोरले लेरमलिबो मियामसना मागी मागी खोंगुप सेंडल नुंगना सिंगबा नटराजता थाजिलबिबनी नाकलमदना कोर्ट तुलै सचदेवना लाक्पु मतमदा रिपोर्टर मयामसना हंगली मयामगी अपामगी मतुंगिनदी नेट एकेडमी की चेयरमैन ओइरिबा नटराज हारिबु नुपासिबु एनकाउंटर तौदुना हाटपा पामली मसिदा अदोमगिना करी वाफम लैबगे सार मसिदा सचदेवना खुमी अइना ममांगदसु क्यारा हन हाइजखरबनी जस्टिस साहिबसे मी खुदिमक्ता सब माने एनकाउंटर तौदुना मीबु हाटपा हाइबसिना अचुंब वायल पुरकपा ngamloi मरमदना मयामसना सुखंबिगदबनी अचुंब वायल फंगबा हाइबदु खक्तंग मयामना डिमांड तौबिगदबनी नाकलमदना नटराजबु पुदुन लालिबो पुलिस की गाड़ी सिंग सटफम लैद्रे मफम मफम खुदिमक्ता नटराजबु हाटकदबनी हाइदुना लंबीदा मीना पिक थानग्रे मस्तिगी थैदोकपा याबा लंबी सिंग थीदुना नाथैरगा लागिबनी नाकलमदना कोर्ट लै अध्ययनगी माइकैदा लेपिगदबु उकिल अदुदि मफमसदा लाग्रे हाइबदि ममांगदा नटराजना पैसा सेन्ना मा पिहनख्रबनी नटराजकी उकिल अमना हाइरी ngasi केस असि यामा साथीबा हाइबदु ओइरे मिपुम खुदिमक्ना नटराजकी मथक्ता खुद थाननबगिदमक्ता सेम सादुना लैनख्रे मरमदुना हियरिंग असि मफमसदा चथबदा सेप ओइररोय अदुना अतोप स्टेटता हियरिंग चथनबगिदमक्ता आइना पिटिशन फाइल तौखिबनी मरमदुना मतम खरगी ओइना नटराजबु बेल पिनबियु मस्तिगी अध्ययन होगलक्तुना हाइरी तंजासता करिगुम्बा नटराजबु बेल पिरु तारबदी मसि खुदोंसाबा लौदुना मा मपा लैबाकता सोइदरि सेनखिबु याय मरमदुना मागी बेल पिटिशन असिबु रिजेक्ट तौननबगिदमक्ता पुलिसकी माइकेदगी रिक्वेस्ट तौजरी नाकलमदना लाइव टेलीकास्ट थारिबा गाड़ी सिंग सिबु लेबहनबगिदमक्ता रुपान हाइरी मस्तिगी हौजिक्ति मखोय लोइना थिंगुन थमले नाकलमदना कोर्ट जजकी ममांगदा सचदेवना हाइरी सरन्या अमदि गुनागी सबसाबि एविडेंस सिंग अखोयना फंगले आइबदि नेट एकेडमीना लाइरबा इमुंगी छात्र सिंग नमथाक तौबिरे हाइबसि मखोयना खंखिबनी नेट एकेडमीना तौरिबा अरानबा थबक सिंग सिबु थिगतलुबगिदमक्ता सरन्याबो हानबो होनरे हाइबसि मसामंगना वीडियो रिकॉर्डिंग तौदुना थमलमबनी अदुगा मदुदगी पुंग खरगी मतुंगदा माबु तमथिना फुबिरगा रेप तौरबा मतुंगदा हातोकबिरमबनी लाइरबा छात्र सिंगबु नमथाक तौबिबा सरन्याबो हातोकपिबा मराल लैजद्रबा गुनागी मथक्ता मराल थांजिनबा अमदि पुलिस सिंगबु मिसलीड तौदुना केस असि नाथै हनबो होनबा हारिबु सिंग सि क्राइम अमगी मथक्ता क्राइम अम सथबनी नटराज हारिबु नुपासना तौखिबा अरानबा थबक सिंगी मागी मथक्ता लाकपा कंप्लेन असि नोंगनोंगी अदुमदु हेंगलगली मरमदरा मागी मथक्ता मतिक चाबा दंडी पिफम थोकबनी माना तौखिबा क्राइम की थबक सिंग अदुगी चप चाबा एविडेंस सिंग सारगी मफम दैना लोयना थमजरबनी आरिबा डॉक्यूमेंट सिंग सिबु जस्ट पिसिले मसिबु जस्ट असिना यामना मुन्नी येंगली सचदेवना मखा तारी गुना हारिबा मरा लैजद्रबा मी सिबु एनकाउंटर तौरगा अचुंबा जस्टिस अदु फंगलबनी हाइदुना हानसु खन्नुन लैरुरबनी अदुबु नटराज हारिबु नुपासिबु अमुक्कसु कोर्टना बेल पिदुना थादोलगा अनिरक हन्ना असोइबा अरानबा थबक तौहन्नबगिदमक्ता होनहनबिगनु केस असिबु नुंगहुंदा थिगतहनबिगदबनी अदुगा मरा लैरे हाइना खंगलबा मियोइसिंग अदुबु अहक्पदंदि पिबिगदबनी मसिनी जज साहबता इन रिक्वेस्ट तौजरिबसि एडुकेशन हाइबसिना लाइरबा इमुंगी छात्र सिंगी तुंगी मराइबक लेपसगदोरिबनी मसिबु इनाखुनबा मी सिंगी कारबार ओइना ओन्थोनबदी तौहनबिगनु एडुकेशन सेक्टरबु इनाखुनबा सिंगी बिजनेस ओन्थोकपसिदि सुपाम पामदे एडुकेशन अमदि जस्टिस हाइबा अनिसिना लेबाक सिंगी मिपुम खुदिमक्ता चप मानबा हाइबदो फंगलबा मिकुप अदु खक्तदनी मिसम प्रजासिंगना इनकाउंटर तौदुना हाडु हाइबा दिमान सिमसिंग हंथरकदोरिबसि अदु ओरगदी कोर्ट की वायल द सुमायामा थाजबा सोइदना थमलगनी नाकलबदना नटराजबु पुरलिबु पुलिस की गाड़ी सिंग सि कोर्ट की गेट यौसिलगले मयामसिना दिमाबो हातोकदबनी हाइदुन डिमांड तौरिबनी तबुदुबु तंजास निंगलिबो वफमदी नटराजना तोंगलिबो बस असि हांगदोक्तुनि येंगलु मतमदा मनुंगसिता कानामति यावरमद्रे
पुलिस नुपा अमन कोर्ट मनुंग संगसिलक्तुना जस्ट हाइरी सार नटराजु गाड़ी मनुंग यावरमद्रे महक नानथोक्तुना चेंख्रे मसदगी ममांगदा लेरिबा टीवीसदा पाउ थादुना येंगले पाउसदा हाइरिबसी नटराजबु पुदुना लालिबा गाड़ी सिग मनुंग मा यावरमद्रे महक नानथोक्तुना चेंख्रे अदुगा पुलिस की मीसु अमते यावरमद्रे मसना ताकुदी पुलिस सिंगसु मा नानथोक्तदा mateंग पांगी हाइबसी मैमना सब चाना खंगदर वाफम अमनी मसी पाउसि तार मैमसि ngaknabdu loire adhian sungakbu loire नाकलमदु उलक्प मतमदा नटराज असि मा मसाई गाड़ी दा तोंगदु लेरमले मतौ करम थौदो असि थोखरिबनो हाइबदो हनगतुनो मुलै नटराजन तोंगलिबु बस असि लंबीदा दुम थौदुन लाकलमबदगी तोंगानबा मफम अमदा थौजिनख्रे अदुग मनुंगसिदा यावरमलिबु पुलिसिंगमुना लोइना फादुन थमजिलगा रुपाबुना नटराजग लोइना फादुन पुखिबनी मसी मतुंगदा बस असिगा चप मानबा अतोपा बस अमा मसी बस असि सादुना थादोखिबो ओइरमले अदुगा कोर्ट असिदना नटराजना मपा लेबाक्ति सियनबा ngamdanabagidamakta मागी पासपोर्ट कैंसिल तौरे हाइदुन लाउथोली अदुगा एसपी अध्यान असि कोर्ट रूम मस्तिगी यामना शौनिंगना थोखरे हौजेक पुलिसिंगना मांगख्रिबा बस असि कोइथि थिदुना फंगबा मतमददी मनुंगदि यावरि पुलिसिंग असि खोंखुट पुनसिनदुना लोइना लेरमले नाकलमदना नटराज असि उलै मागी गैंग मेंबर सिंग लोइनाना हेलीकॉप्टर की मनाक्ता मा यौसिलले हाइबदि मा इंडिया थादोक्तुना मपा लेबाक्ता चटनदबगिदमक्ता तौरिबनी मागी मियोइसना संगसिलक्तुना अदोंगी पासपोर्ट कैंसिल तौख्रबनिना एयरपोर्ट चटपे याररोय मरमदुना हेलीकॉप्टर सिदा चलबा मतुंगदा जहाज अमदा मुक तोंगदुना मपा लेबाक्ता चटकिगदबनी हौजेक नटराजना हेलीकॉप्टर सिदा काखत्के हाइदुना हेक तौं मतमदा अतोप्पे हेलीकॉप्टर अमा पाइरक्लिबसि मानु उरे अदुगदि मनुंगदु तोंगलमिबसि अध्यान ओइरमले माना मुखाइबगा लोइनाना यामने स्टाइलिश ओइ मोंगदु कुमथरगली मसि उबदा नटराज सिदा ngaktuना मांगोना येंगलगा लै तंजास्ता रुपादी गाड़ी मनुंगदु फाजिन्दुना थामलिबनी हौजेक अध्यानना नटराजकी मनाक्ता संगसिलक्तुना पुरिखाउदगी हेनकप अमु पुथरलगा हाइरी आइना निंगथिना हाइरिबसिनी हौजिमक सरेंडर तौ अदुमना तौरगदी नपुंसि चुपदो जेल मनुंगदे हिंगलगा लैबदि फंगजगनी अदुबु मदु नत्तबा तारबदि मफमसदा नंग सोइदना सिगनी उसितना नटराजना हाइरै नंगी कोइबसदा नोंगैना कोइसिनदुना एम लौरगा लैरिबनी मसिदा भौबा इंगोना धौ तौदुना किहन्नबो होनरिबनिने नंग सि ओंथोंगना थौना फख्रेदगो मसियारमगा अध्यानदि यामना कन्ना थिनख्रे हौजिति अध्यान सौनिंगदा लोइरे नटराजना खुद थांगतुना मागी टीमसिंगदा हाइरी कनामतना खुद थारकनु माबुदे आइगी थोकबो थेंगाइनगे अमुकसु नटराजना खुद थानबो होनरुरे अदुबो हंदकि अध्याननु मंगोना फुख्रे मस्तिगी मखोयनि सि यामना कन्ना मोंगदु फुनरगले नटराजना थबाक्ता काउबदि मा तुगे तौई अदुगा हौजिक नटराजना मागी मीदिगी थांगछोरी मा लौसिनख्रे अध्याननि नंगल अमदि पामबोमदा थांगछोरीसिना लेंदुना सोगले अदुगा थिनगे हाइदुना तोरकु मतमदा अध्यान मागी खुदसि फाख्रे नटराजबु सिंगसिनदुना मागी मकोकनि यामना कन्ना फुजिलहल्ली अदुगा पाइदुना लंग मतमदा लैमाइदु फुजिनदुना ताई मस्तिगी मखोई गैंग मेंबर सिंग मंगोना नोंमनि कापना होनरकपदगी अध्यान याम थुन नोंमै लखोतुना मखोइदा कापख्रे अदुगा अतै लेरिबा गैंग मेंबर सिंग सिदासु नोंमै कापसिनदुना हात पाउरे मस्तिगी मफमसिदा यामना कन्ना नोंमै कापनारे तंजास्ता यामलो पुलिस कांगबु सिंग मफमसिदा यौसिलक्तुना गैंग मेंबर सिंग मथक्ता नोंमै कापथारी मतौसुना कापनाबसिदा गैंग मेंबर क्याम सिरे मनि पुलिस की मिसिंगसु सिबु यावरे हौजेक नटराजना नोंमै खुन्दुना पाइखत्रे मानसु पुलिस की मियोय क्याम हाली हौजेक नटराज अमदि अध्यानसि नोंमै कन्ना कामनारी असुना कामनारकबु मतमसिदा अध्याननि नोंमै मरु लोइसिनख्रे गाड़ी मनुंगदा फाजिन्दुना थामना मरु पासि नानथरगले गैंग मेंबर अमबु माना फुरु मतुंगदा नोंमैना कापतुना हातोले तंजास्ता नटराजना मंगोना नोंमै कापसिलकपदि मा तौफम खंगदनि सेली असुमा लेरिंगे अध्यान गाड़ी म थौजिलक्तुना नटराजकी खोंगु थोमदगी मा लैमाइद तुरे हौजेक अध्यान संगसिलक्तुना तादुना लेरिबु नोंमै सिलखतुना पाइख्रे अदुगा नटराजता एम तौदुना लै हौजिकति नटराजसि उपाय मत लैत्रबनिना अध्यानदा मुन्नि येंगलगा लै तंजास्ता रुपानसु खल्लिबसि सोइदनमकी एसपी अध्यान नटराजबु नोंमैना कापतुना हातछ्रगनि हाइबसिनी अध्यान मागी हेक महौसा हाइगनबा डायलॉग से हाइरे अइनबु एम लौख्रबदि तबुदबु असुना हाइरमलगा सोइदनमकी पालगदबनि हाइगदबा मालमलगा एम लौरमनिबसि तोक्थोलगा मान हाइरै एरेस्ट हिम हाइबदि माबु फाननबगिदमक्ता हाइबनि मसना ताकुदि अध्याना मागी हानगी लिसट अदु सेमदोकले हाइबदि इनकाउंटर तौदुना मीबु हातपगी थबक अदु तोकले हाइबा फोंदोकपनि असुना हाइरकुसना नटराजसिनि ngakpadu लोइख्रे मथंगि सिन्दना थातरुकी मतुंगदु वलै टीवी की पाउदा जसना हाइरि वाफमसि बुलै सरन्या अमदि पेट्रिकपु नटराजना हातखिबनि हाइबगी चप चाबा एविडेंस फंगले अमदि मंगोंदा सिरिबा अतोप्पा मरालसिंग सिसु चप चाबनि हाइदुनि एविडेंस के आमा फंगले मरमदुना माबु पुंसि चुपकी कैसुम संगदा थंबगी दंडी सि पीरे मसि पाउसि जेल मनुंगदा लेरिबा नटराजना सु उरिबनि जससिना मखतारी नेट एकेडमी हाइरिबा कंपनीस की हेक लेरिबा लंथुम खुदिमा गवर्नमेंट लोइना फाजिलगनी अदुगा कंपनीसना अवाबा पीरबा इमुंग मनुंगी मियोइसिंगदा सेनफम सिंग अदुबु लोइना येंथोकलगनी तंजास्ता नटराजदि तौफम खंगना थमोइदा कंथीग लोइना लेरिबनी अदुगा हौजिक एसपी अरियानसि नटराजन लेरिबा जेलसदा यामना स्टाइलिश ओइ मोंगदा संगसिलगली नटराजकी मनाक लेपलगा माना नोक्तुना हाइरी नंगु नोंमैना कापतुना हातोलगा इलाइ लाइना केस असि लोइसिनबा यारबनी तबुदुबु नंगदि अदुमना इलाइ लाइना सिबदा मतिक चाबा मीदि नत्ते नंगना लाइरबा इमुंगी छात्र छात्री क्यामबु डिग्री अमदि जॉब पीगिनी हाइबगी मिंगदा पैसा सेनाम मलु तौविख्रबनी ममा मपा सिंगदुना मचा सिंगदमता फजरबा मंगलान सिंग मंगजरंगनी नखोइगुम्बा कयासि लेबना मरम ओइदुना लेबाकसदा लेरबा मतिक चारबा नाहासिंगना मखोइगी ओइबा थबक सिंग फंगदबदगी मंगलान सिंग थुगाइबिरिबनी अयुक नुंथिल नोंजु नुंसा खाइदना नाहा क्यामना टू व्हीलर तोंगदुना डेलिवरी बॉय ओइना पैसा तांदुना सचरिबनी अदुमना होनरका तांजरक पैसा सिंग तुबु नखोइना लुट तौदुना लथोपिबा नत्रा
ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯪꯂꯥꯟ ꯀꯌꯥ ꯑꯃ ꯁꯥꯒꯠꯆꯔꯤꯕꯅꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯪꯂꯥꯟ ꯀꯌꯥ ꯑꯃ ꯁꯥꯒꯠꯆꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯅꯁꯥꯒꯤꯗꯃꯛꯇ ꯈꯜꯂꯒ ꯃꯈꯣꯏꯕꯨ ꯂꯨꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥ ꯂꯩꯕꯥꯛ ꯊꯥꯗꯣꯛꯇꯨꯅ ꯃꯄꯥꯟ ꯂꯝꯗ ꯆꯦꯜꯂꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯂꯩꯌꯨ ꯑꯁꯤꯔꯥ ꯑꯔꯥꯟꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯕꯁꯨ ꯄꯩꯁꯥ ꯄꯤꯗꯨꯅ ꯃꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯨꯊꯠꯄ ꯗꯔꯀꯥꯔ ꯂꯩ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯕꯨ ꯄꯨꯂꯤꯁꯅ ꯁꯣꯏꯗꯅꯃꯛꯀꯤ ꯐꯥꯒꯅꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯦꯟꯗꯜꯅ ꯊꯥꯖꯤꯟꯗꯨꯅ ꯐꯨꯒꯅꯤ ꯀꯣꯠꯇ ꯄꯨꯊꯣꯛꯇꯨꯅ ꯃꯔꯥ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯗꯟꯗꯤ ꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯂꯣꯏꯅ ꯂꯩꯍꯟꯒꯗꯕꯅꯤ ꯅꯪꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯒ ꯏꯂꯥꯏ ꯂꯥꯏꯅ ꯀꯦꯁ ꯑꯁꯤ ꯍꯦꯛꯇ ꯂꯣꯏꯁꯤꯜꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯖꯦꯜ ꯃꯅꯨꯡꯁꯤꯗ ꯅꯪꯅ ꯊꯃꯣꯏ ꯀꯥꯏꯕꯒ ꯂꯣꯏꯅꯅ ꯁꯤꯍꯟꯒꯗꯕꯅꯤ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯒꯅꯤ ꯑꯁꯤꯔꯥ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯁ꯭ꯄꯦꯛ ꯑꯃꯨꯕꯁꯤ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯌꯥꯝꯅ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯅꯕꯨ ꯑꯦꯝ ꯂꯧꯈ꯭ꯔꯕꯗꯤ ꯁꯥ ꯐꯥꯕ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯁ꯭ꯄꯦꯛ ꯑꯁꯤ ꯂꯪꯁꯤꯟꯗꯨꯅ ꯎꯞꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯃꯨꯛꯈꯥꯏ ꯃꯑꯣꯡꯗ ꯀꯥꯁꯇꯒꯤ ꯊꯣꯛꯈ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯅꯇ꯭ꯔꯥꯁ ꯑꯁꯤ ꯃꯉꯣꯟꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯦꯁꯄꯤ ꯑꯙ꯭ꯌꯥꯟꯒꯤ ꯅꯨꯄꯤ ꯊꯥꯔꯥꯅ ꯁꯤꯈ꯭ꯔꯕ ꯒꯨꯅꯒꯤ ꯃꯆꯥꯅꯨꯄꯤ ꯁꯤꯇ꯭ꯔꯥꯕꯨ ꯁ꯭ꯀꯨꯜꯗ ꯊꯤꯟꯕꯤꯔꯛꯂꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯅꯁꯨ ꯕꯥꯏ ꯇꯧꯅꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯁꯄꯤ ꯔꯨꯄꯥꯅ ꯁꯤꯈ꯭ꯔꯕ ꯄꯦꯇ꯭ꯔꯤꯛꯀꯤ ꯃꯪꯐꯝꯗ ꯂꯥꯛꯂꯤ ꯃꯥꯒꯤ ꯃꯪꯐꯝ ꯑꯁꯤꯗ ꯕꯨꯀꯤ ꯑꯃꯁꯨ ꯄꯨꯔꯛꯇꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯀꯦꯟꯗꯜꯁꯨ ꯀꯠꯂꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯃꯪꯐꯝ ꯑꯁꯤꯗ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯦꯁꯅꯦꯜ ꯄꯨꯂꯤꯁ ꯑꯦꯀꯥꯗꯃꯤꯒꯤ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯂꯩ एसपी अध्ययन हाइरी आंध्र प्रदेश की फॉरेस्ट आइन कायना अंगांग संदल की उयालम मियोय कुनबु पुलिस नोंगमेन कापतुन हाटकी मखोय सिंग अदु पुन्ना उयानदुन सिंग चंजब मी गाक्तनी लाल चंदन की लुपा करोड़ करोड़ कयागी इलीगल ओइबा बिजनेस असिदा एजेंट सिंग स्मगलर सिंग फॉरेस्ट डिपार्टमेंट पुलिस अमदी पॉलिटिशियन सिंग हारिबि सिंग सि पुलप ओइन पुनसिनदुना चावरबा नेटवर्क अमा लैरिबनी मरमदर मखोयबु थिंगबदा वाबो ओइरिबनी मसिगी थबक सिबु थिंगनबगिदमक्ता गवर्नमेंट माइकेदिगी प्रेशर लाकपा तारगना पैसा पाइबा इना खुनबा कारबार वाला सिंगबुना करिसु तौद्रगा लाइरबा सिंग चंदुना हिंजबा सिंग सिबु एनकाउंटर तौदुना हातोपनी अदुमा तौरगा लाल चंदन की बिजनेस तौरिबा सिंगी मथक्ता अकनबा मियेंग चंगली हाइदुना मयामदा लान उहनबनी अध्ययन हारि वाफम सिंग सिबु सचदेव पांडेन सुमुन्ना तारगा लैरिबनी अध्ययन मखा तारी कनागुम मिसम अमदा प्रॉब्लम अमा लाकपा मतमदा पुलिस ता थाजबा थमदुना कंप्लेन गिदमक पुलिस की मनाक्ता लाकनरिबनी अदुगा मिगी थवाई लौबु ngamliba khulai ama oiriba nongmaibu पुलिस ता सिनरिबनी सिनरिबा नोंगैदुगी ट्रिगर अदो खुदना नमगदबा नते हक्सांग मनुंगदि यावरिबा आइगे अंतरात्मासिना ओइना ट्रिगर नमगदबनी पुलिस अइखोइसे हंटर मनते वी आर प्रोटेक्टर हाइबदि अइखोइसे ngak सेननबगिदमक्ता लैबनी हाइबा वाफमदु फोंगदोकपनी मागी वाफमसिंग सितारगा मफमसते लैबु पुलिसिंगना होगतुना खुबाक हौना हौना खुन्नरी तंजास्ता ह्यूमन राइट कमीशन की चीफ जस्टिस सचदेव पांडे संगसिलक्तुना माबु नुंगसिना लेंगोनबगा लोइना खुद चेजेट पाइनदुना माबु थागतपा फोंगदोकली असुनो उत्पगा लोइना फज्जरबा फिल्म असि मतांगसिदा लोइसिल्ले ngasiगी आइगे एक्सप्लेनेशन सिकम दबुगे हाइबदु कमेंट बॉक्स ता थंबिरमु आइना हाइबदु सोइकिबा लानखिबा मदि सिदा होबु याव मतमना मयामदा ngakpiu हाइबा वाफमसु थमजेरी वीडियो लाइक तौबा मदि शेयर तौबुसु कौबिगनु मतौ सुमना इंटरनेशनल मूवी सिंगी मणिपुरी दा एक्सप्लेनेशन ताबिनबगिदमक्ता आइगे मूवी स्टोरी मणिपुर हाइबा चैनल सिबु सब्सक्राइब तौबियु मसिगे लोइना ngasiगी वीडियो सि मतांगसिदा लोइसिनजरगे संजित शर्मा मयामबु अमुकन्ना खुरुमजरी।